Churachandpur district leiriba Jomi amadi Mar tribe aniki marakta lamgi wahudagi umkhatnaba fibam ama lakpadagi district magistrate Churachandpur ngarangdagi hauna laglipa April 13 fauba public curfew thamsinkhre. Andhra Assembly constituency ki manung chanba Yaripok Ajad Golai dagi nongpo kaithal manbi faubagi lambi asi Assembly constituency asigi MLA TI Syam Kumar ga yasinaba ama purakpadagi Kauramba Pungnifunipalgi total shutdown ni khongjang handokre. Amadi security force ngarang su makhatana lo na thingkraba lalholup ke CPPW zigi myoy sing fab leptri mafam kaya dagi khutsukulai kaya su fagatkre. Kurumjari ISCOM News meeting tabiri bakwai pumnamak paisil ki janambam na taram nokjari hauzik pau sandok na bijari. Churachandpur district ki manungda lamgi yetnaduna leiba mafam kharada masa firal sing yung khatnaduna Jomi amadi Mar tribe ani ki marakta umkhatnaba fibam ama lakpadagi District Magistrate Churachandpur na yetnariba mafam singaduda ngarangdagi hauna lakliba April 13 fauba public curfew thamjinkhre ungkhanariba mafam adudi maru oina Churachandpur district ki V Munhoi amadi Rengkai subdivision dani District Magistrate Darun Kumar thokiba order amada hairiba mafam anisigi mathakta Kangwai Samulamlan amadi Sangaikot subdivision dasu curfew asi thamjinki adumakpu adopa mafam singdadi hairiba curfew asi chatnaroi haire Chairaka Sida Rengkai amadi V Munhoi Kul anigi village authorities sing amadi district asigi deputy commissioner amadi SP yauna ngarang fam ki bamifam amada miyamna ingna tapna lebi na bamadi social media da santurak pa aran ma pausing da thazaba thambi kanu haina appeal tawki mifam adu da hauzik thokliba thaudok asi Kanglup amaga gi marakta nungsinada badagi thokpa thaudok natte lamgi chayet na bakhara leibadagi oirakpani haiki panbayai madudi mamang jahi gi March 19 da Jomi amadi Mar tribe ani ki marakta thokiba ungkhatna bagi thaudok amagi manung channa miyoi amana mobile tower amada kakhatlaga Jomi singi firal am lauthoklaga leimai de langtharaki ba thaudok aduda miyoi amasi ki amadi khara amana asokapan thokpa leikrabani Imphal East District ki Andhra Assembly constituency ki manung chanba Yaripok Ajad Golai degi nongpo kaithal manbi fauba ki lambi athupada semgadabani haiba demanda Kaukiba Pungnifunipal ki total shutdown adu Assembly constituency asigi MLA TI Syam Kumar ga yasinaba ma purakpadagi khongjang adu handokre hairiba lambi tingbagi khongjang adu Yaripok tu nongpo kaithal manbi road development organization maira paibi singa khutsamnadana changsimkhibane Lambi tingliba sigi matangda local MLA oriba MLA TH Syam Kumar na khongjang changsaliba singa unaduna chaliba tha sigi taramanga digi hauraga lambi asigi demarcation tawbagi thaudangna miyamna lawbiba madi mafam gi demarcation April 18 faubada loisilaga mathangi numit April 10 dagi MLA gi maikai dagi mercenary sing puthokduna lambi semba hoge haina MLA TH Syam Kumar na thajaba thamki khongjang changsaliba miyam adu kwari sanaba adu de MLA na lambi asigi matangda paladuna haikibada hairiba lambi asi MLA gi fandagi susemba yadaba State ki fandagi susemba yadaba ai isana semjagi haibasu yadabadagi assembly da wafamasi pukhatpa leikre PMG SY gi makhada semgani haina lerakpani adusu tender tawba matamda amaga mathong maram khangdana leiri haiki College ka ba yadre school ta ba yadre adu tawre adagi kai ba da khangna ba pakhang dau yadre khangna ba yadre pala ngang be man ta de ba kai ba haib so aduna asagi si kadisel ramina jikse ai giri lambi ni kendra ni biar go mena semo ito ade pm semo ito si lambi giri ai giri sem ba hura ge ba yare mayam si mayam na patana cooperation support obiro ta budadi lambi si sem ba hu de da lekai ngasi thingbi club mayam si is the my jaga do de ma ta wi to bi daga lambi do ai jcp pe ge pesa pe ge loembak si ta phai ta thambiro Manipur Police na ngarang su makata na lo na tingkraba lalholo ke CPPW zigi mioy sing fabalebdri ngarang police na lamsang bajar degi Lorembam Krishna Mohon atopaming punsiba kauba leifam na mayang langzing tamang degi mioy ama fagat ki
Nagalamada mamangda police na loitang kulen maning lekaidagi fagat kiba maibam nanaw sing atopa ming kokngang atopa ming bungogi machindagi mayang Imphal maibam konjil mayay lekay daleba kung ka binoy ko bamyoy amagi yumdagi maru mariga konena 9mm ki pistol ama fagat kre hayre. Security Force ngarang jotha ki bathi bahumbagi thabak amada tongan ba mafam anidagi yamlaba khutsuklai kaya ama fagat pangam kre ngarang Kangching District ki manungjan ba arong nungmai khong police station na konba tokpaching murang khomching dagi magazine galoina na SMC carbine 303 rifle single barrel amadi double barrel ginongmai sniper rifle 9mm pistol 81mm gi mortar cell IED number 36 HE grenade tear smoke cell bulletproof vesting fagatki nakal amadana Imphal West District ki maningkol amadi mayang langjing tamangi mafamdagi magazine galoina na SLR double barrel air gun flare gun modified rifle single barrel pistol bulletproof helmet sing fagatki Thoubal District Inongpok Sekmai Police Station ki manung chaliba Chandra Khong Chingkhong dalod na saramba bunker ani ngarang security force na thugay kre hayre. Herbert School Imphal Amadi Center for Professional Excellence and Lifelong Learning CPELL Christu Jayanti College Bangalore ani nakutsam na duna Teacher Development Program TDP on Life Skills Education LSE haiba hiramda nimit nini chupna chathagadaba training workshop haudokpagi thauram ngasi changa ngaida leiba Herbert School gi auditorium hall da pangthokre thauram asiga mari leinana Center for Life Skills Education CLSE gi director Dr. Jonan Richard na phongdokibada India da leriba academic community amadi oja singbu punin thagwat pibada natana hauragliba mahiroi singbu matau karam na loinagani haiba asi ngasigi training workshop asida yauribane masiga loinana oja sing na mahiroi kayada lairik takpiba matamda improvement leina ba amadi thauna lakna ba amo oinasu pangthopa program amani life skills haiba sigi matangda oja oiriba sing amadi mahiroi sing na mamutta na khangba mathau tai masibu khanglabadi mathang Khongthang dashu hena khudong chabo agani haina makhata ki We travel across the country to empower the teachers to be more updated, to understand today's youngsters, to improve their teaching practices. In that way, today we are happy to be here in Herbert School. I am very much impressed by the number one infrastructure and the teachers' quality and the receptivity of the teachers to receive these thought processes so that they can become better teachers and better educators for tomorrow. लाइफ स्किल्स ट्रेनिंग टीचर्स को देने के लिए ये एक बड़ा मौका है हमको भी और टीचर्स को भी सीखने के लिए लाइफ स्किल बहुत इम्पोर्टेंट स्किल है अभी आजकल स्टूडेंट्स को और टीचर्स को सिखाना है और ये टीचर्स स्टूडेंट्स और टीचर्स को नेक्स्ट स्टेप जाने के लिए बहुत हेल्प करेगा तो इस कारण के लिए हम बैंगलोर से आए हैं तो टीचर्स को एम्पावर करने के लिए तो कैसे करना है टीचर्स स्टूडेंट्स को कैसे टीच करना है और लाइफ स्किल्स को कैसे सिखाना है कैसे उनको एम्पावर करना है वैसे सिखाने के लिए आए हैं हौजिक सानबगी पाव लौबिरसी Ahum Laksuba Men's Open Intervillage Volleyball Tournament Kumjali Singani Kunmanga All Manipur Volleyball Association ki meeting makhada Manipur ki tongan ba club Nipal na saruk yaduna Kangmong Langolzam Youth Guidance Club ki playground da chatharakiba tournament adu ngarang nimidang loisinkrei ngarang nimidang saniki ba final match amada KLYGC Kangmong na HBA Haikruzambu Ahum Punda straight set ta mighty ba piki Tournament adigi winner oikraba KLYGC Kangmongda lupa lising kontraga loinina trophy runners up tahoraba HBA Haikruzamdana sel oina lupa lising kun loinana trophy kutsinaki
The Kadajit Youth Welfare Associated Club na sinduna wabagai Kadajit Ground da thasigi tang manga digi hoduna satharakliba KYWSC Trophy 5-man night football tournament asigi ngarang mangani chenba nimit ki ahanba match da JA Kaching na Kairak FC bu ama funda maithiba piki anisba match da NPS A Lamjau na KYC Khathong Nambol bu Nepal amada maithiba piki ahum suba match da EYMDA wabagai amadi SSC Langmaidona goal amamam chanaduna draw oiki ngasini midangi oina ahanba match da athoba FC Nungu amadi YFC Chingkhuna sanagani ani suba match da Mid John FC Loklaubung amadi Evolution Ningthokong na sanagani ahum suba match na Virat FC Kakchingkhunau amadi Khoidum FC na sanaragani haire Hojik loisilakpada maroiba pau amuk kahanap bizari. Churachandpur district leiriba Jomi amati Mar tribe ani ki marakta lamgi wahau degi ungkhatnaba fibam ama lakpadegi district magistrate Churachandpur ngarang degi hauna langliba April 3 faupa public curfew thamsingkhre. Andro Assembly constituency ki manung chanba Yaripok Ajad Golai digi nongpok Kaikhil Manmi fauba gi lambi Assembly constituency asigi MLA TH Syam Kumar ga yasinaba mo purakpadegi Kauramba Punifenipal ki total shutdown ni khongjak handokre Amadi security force nangarang suma khatana lo nating krabal hawlu KSP PWZ gi miyoy sing pabal lectri mafam kaya digi kusukulay kaya su pagatkre Pungjasi fawagana sanduk chaba ISCOM News matanga sida loijari mideng tabiri basingbu amuk kahanna khurumjari